Tha asigi tarukta NSCN IM ge People's Consultative Meeting on Indo-Naga Political Peace Process haina mingthonba thouram ama Tamenglong Headquarters ta pangthoknaba hotnariba asida Rongmei Naga Council Manipur RNCM na tongan Village Authority luchingba nupi singi love naha sing club religious leaders sing bureaucrat officials sing amadi politician kaya da chebao tourakliba asiga mari leinana Zeliangrong United Front ZUF na Wahang kaya Hanglakli Hiram masigi matang da ZUF na thadorokpa cherol amana hai naga furup natraga nagagi CSO singna mamang thakta akhanaba furup ama khaktabu sagotkiba leitri amade masagi khudong chaba kharagidamak miyam mangda asigumba thawong tatakiba leite miyam mangda asigumba nakal naiba thabak ama RNCM na ulakliba ase kari wakhalon leibadagino haibase achowa wahang ama oire Indo-Naga Political Peace Process ase naga singna khalamba adugi tayon nabada warishinama purakpa ngamdana adumag loishinkre haibase miyamna khangnaraba wafamni hauzik NSCN IM na tawriba thawong aside miyamgi mateng fangnaba amasong masagi position hanthadana hotnabada miyamgi matam manghanduna laibane adubu achakwa maibo fina kayam kuina kuptana thamba yagadage Asengba adu nongma natraga nongmadi soidana khangnaraklagadaba wafamni nagagi peace talk mai pakhidabagi mayukta NSCN IM na pamdaba thabaksing paikhalakba haibase nagasingi mangjaba amasung naga furuki marakta thajanadaba thokhanba natana atopa poloi ama leite amromda NSCN IM na Zeliangrong ge political affairs ta khud thingjinbiganu amade Rongmei gi miyoi singna so mai pakloidaba consultative meeting asida saruk yabiganu haina so cherol asina makatari